Manipurgi mi kudimak louba ngakta natrabasu loubana sinpham oiba migi masing yamna yami loubana sinpham oiba migi masing yamba yamdabadi tongana thamkhraga yamba yamdaba Manipurda leiriba mioi singna mapung oina chana thaknariba polam sing ayamba lou singubagi pothok ngaktani maram aduna mi kudimak loubagi thabak tawdrabasu lou singubagi thabak miyamna yamna maru oiba oina lawi masida hena maru oiba oina launaribadi laumi singni haina ba fawba lei lau amadi Lourok Panthadi icha asiba fawba phakna kupsilaga thami hoi wafam asi lalambadi yai haibabu lau amadi Lourok Pantha haibasidi laumi singi oinadi yamna chinba matamni haibani kum amagi wana uzaba lau sing adu lokpa haibasi laumi singi tawdaba yadraba thabakni yamba yamdaba khara thokcharakpa aduna wana hotnarakpa adugi pukning pengadoribani laumi singna pukning penbaga loinana laumi singna puthokpa polam sing adu miyamna chana nagadoribani mi singna leptana hengalakpa amadi louba yaba lamdi hantharakpa chaba konadabagi atopadagi lauraga chabani leibada changliba sen adu atopada chatkigani lamdam asida marang kaina puthoklabadi lamdam asi laumi singna hena kanabaga loinana chabada mipan tangdaba haibadu oigadoribani maduna laubana mapung oina sinpham oiba lamdam asigi oinadi lau singubaga loinana Lourok Pantha oirakpa haibasi yamna maru oi yamna laibak thiribadi Manipurda haukiba me ahumgi Churachandpurdagi horaktuna thokiba irangna maram oiduna lau singubagi sinphamna mapung oiba sinpham oiba mi lising mayum mai thakibadagi amadi tattana landa silakpadagi leiba ngamdaduna atopa saphagadaba mafamsingda chena khiduna relief camp singda laiki haujiksu leinari mayum makai mai thakidaba amadi landarakpadasu yausilaktaba laumi mayam amadi mayumda leinari haibabu handaki chahi asigi oina Manipurda lau singubagi thabak pura fail oibamak natrabasu yamna thina sokhankhre Manipurgi Churachandpur district amasung Kangpokpi district tainaba Bisnupur Kaksing Imphal West amasung Imphal East district singi Chingkhong Singyada leiba lau pari lising kaya irang na maram oiduna lau panba yakhidre lau panba yaba mafam singda lau panaba changsilubada singthaktagi nongmai hekta kapsilakpana chingba tawduna laumi sing asok apan amasung aki akhang nanghanbada lau pari lising kaya lau pankhidre adubu nongmai kapsilakpa amadi bom kapsilakpa marakta yamna wana naduna amadi marakta security force na ngaktuna panba yaba mafam kharadi lau pankhi Haujik amuk lakleba wafamdi yamna wana honaduna ayaba mafamsingda pankhiba lausing mulaktuna khawba amadi yeibagi thabak haunaraklebasida singthaktagi haibadi buffer zone haina security forcingna senaraga leiba mafamsingi chingkhongda leiba kunsing amasung labuksingda nongmai kapsilakpa amadi lau khawnaba amadi yeinaba hotnaringeida afaba makhalgi nongmai paibasingna kumtharaktuna nathwai mangningdrabadi chatkro haina ki hanbagi thabaksing chatharakpa asini chumi lan haibasi lanni lan asida furup amagi mioi punamak natraga kharana makhoigi pandam phangnabagidamakta lepa leitana langi saruk ama chatharakpa thawongsing tampakta leiriba singgi chakhau thadatpa honarpa mongni lan hobudagi hauna leikrabani lau uba haurakpadagi ngaihak leitana labukta chingkhong chingyada leiba khunja sing bom nongmai kapsinduna lakhibadu haujiksu adumak makha chathari matang asida thamjaningliba wafamdi buffer zone haiduna mugnariba mafamsing oina tampakki mina chingda kabada yahandaba amadi chingi misingna tampakta kumba yahandabana chingba tawbata natana bomb top amadi nongmai kapa thingnaba leiriba masing yamlaba security force ki agency kari tawribage haiba asini miyamna maruoina tampaklamda leiriba miyoisingna santi amadi mahausagi phibamda hanjinnaba pambagi wangangduna thabak lokhatlabasu atopa kangbu amanadi separate administration haiduna center da tanba demand ama center da talibani haiduna miyamda onsilaga khatnaba hauduna nongmai kapsinduna bom kapsinduna leire tasengna santi amadi mahausagi phibamda hanjilakpa haibasina khara matam changkhigani hairabasu singthaktagi kumtharaklaga tampaklomda onsilaga nongmai amadi bom sing kapsilakliba thawngsing buffer zone panaduna leiriba security force singna thingpham thoktrabra haina miyamna hangnaragliba asi achumba hangpham thokpa wahangni Panghaida hairaga nungaitabadi yai haibabu kwaktagi miha kwaktagi bomb blast amadi atai Manipur da thokiba misi mina yauba thawngsing security force na kanna senaduna leiriba chingthaktagi buffer zone lalaga chatharakpadagi thokiba thodok singni
ꯕꯐꯔ ꯖꯣꯟ ꯄꯥꯟꯅꯔꯤꯕꯁꯤꯡꯒꯤ ꯊꯧꯗꯥꯡ ꯌꯥꯝꯅ ꯆꯥꯎꯏ꯫ ꯀꯔꯤꯒꯨꯝꯕ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯂꯧꯔꯛꯇꯕ ꯇꯥꯔꯕꯗꯤ ꯃꯤꯌꯥꯝꯅ ꯍꯥꯟꯅꯗꯒꯤ ꯄꯦꯟꯅꯗꯕ ꯂꯩꯔꯤꯕ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯄꯦꯟꯅꯗꯕ ꯐꯤꯚꯝ ꯂꯥꯛꯄ ꯌꯥꯏ꯫ ꯃꯤꯌꯥꯝꯒꯤ ꯊꯥꯖꯕ ꯃꯥꯡꯍꯜꯂꯣꯏ ꯍꯥꯏꯔꯕꯗꯤ ꯕꯐꯔ ꯖꯣꯟ ꯂꯥꯟꯁꯤꯜꯂꯒ ꯅꯠꯇ꯭ꯔꯒ ꯕꯐꯔ ꯖꯣꯟ ꯃꯊꯛꯇꯒꯤ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯀꯥꯞꯁꯤꯜꯂꯛꯂꯤꯕ ꯄꯨꯝꯅꯃꯛ ꯊꯤꯡꯕ ꯇꯥꯏ꯫ ꯂꯧ ꯂꯣꯛꯄꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯉꯥꯛ ꯁꯦꯟꯕꯒꯤ ꯋꯥꯐꯝꯗꯤ ꯂꯩ ꯍꯥꯏꯕꯕꯨ ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯅꯨꯃꯤꯗꯥꯡ ꯅꯥꯏꯗꯅ ꯂꯧꯕꯨꯛꯂꯣꯝꯗ ꯈꯨꯟꯂꯣꯝꯗ ꯄꯪꯀꯥꯞꯇ ꯀꯥꯞꯁꯤꯜꯂꯛꯂꯕꯗꯤ ꯅꯥꯇꯩ ꯆꯥꯗꯕ ꯐꯤꯚꯝ ꯂꯥꯛꯀꯅꯤ꯫ ꯁꯥꯟꯇꯤꯒꯤ ꯈꯣꯜꯂꯥꯎ ꯂꯥꯎꯔꯤꯕ ꯇꯝꯄꯥꯛꯀꯤ ꯃꯤꯌꯥꯝꯗꯁꯨ ꯈꯥꯡꯕ ꯉꯝꯕꯒꯤ ꯄꯪꯈꯩ ꯂꯥꯟꯈꯤꯗꯨꯅ ꯆꯥꯕ ꯆꯥꯗꯕ ꯑꯄꯥꯝꯕꯗꯨ ꯇꯧꯅꯔꯁꯤ ꯍꯥꯏꯔꯛꯂꯕꯗꯤ ꯈꯔ ꯈꯔ ꯐꯒꯠꯂꯦ ꯍꯥꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯌꯥꯝꯅ ꯃꯑꯣꯡ ꯇꯥꯗꯕ ꯐꯤꯚꯝ ꯂꯥꯛꯄ ꯌꯥꯏ꯫